ꯔꯥꯖ꯭ꯌꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ COVID-19ꯒꯤ ꯃꯇꯝꯗꯒꯤ ꯍꯧꯔꯗꯨꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯨꯝꯁꯤ ꯆꯍꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯕ ꯇꯥꯏ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅ ꯂꯧꯕ ꯇꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯑꯁꯤ ꯃꯩꯇꯩ ꯖꯥꯇꯤ ꯈꯛꯇꯒꯤ ꯑꯣꯏꯔꯛꯇꯗꯨꯅ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯤ ꯌꯦꯜꯍꯧꯃꯤ ꯈꯛꯀꯤ ꯋꯥꯐꯝ ꯅꯠꯇꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯐꯥꯎꯕꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯔꯦ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯅ ꯂꯥꯛꯄꯗ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯑꯁꯤꯁꯨ ꯃꯔꯨ ꯑꯣꯏꯔꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯖꯤꯂꯥ ꯑꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯌꯥꯎꯅ ꯋꯦꯠꯂꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯃꯗꯤ ꯉꯥꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯖꯤꯂꯥ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯍꯟꯗꯛ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯔꯥꯖ꯭ꯌ ꯊꯥꯛꯀꯤ ꯉꯥꯒꯤ ꯃꯦꯂꯥꯗ ꯖꯤꯂꯥ ꯑꯁꯤꯒꯤ ꯉꯥꯃꯤ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯤꯂꯥ ꯑꯁꯤꯒꯤ ꯈꯣꯔꯥꯛꯇꯒꯤ ꯅꯤꯡꯊꯧꯖꯝ ꯕꯁꯟꯇ ꯁꯤꯡꯍꯅ ꯉꯥ ꯀꯦꯖꯤ 18,962 ꯄꯨꯊꯣꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯥ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯉꯥꯃꯤꯒꯤ ꯆꯥꯡꯗꯝꯅꯕꯗ ꯑꯅꯤꯁꯨꯕ ꯃꯅꯥ ꯂꯧꯈꯤ꯫ ꯃꯁꯤ ꯖꯤꯂꯥ ꯑꯁꯤꯒꯤ ꯉꯥꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯉꯥ ꯀꯦꯖꯤ 1,53,000 ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯡꯒꯤ ꯉꯥꯒꯤ ꯃꯦꯂꯥ ꯑꯗꯨꯗ ꯄꯨꯊꯣꯛꯈꯤꯕ ꯑꯄꯨꯟꯕ ꯉꯥꯒꯤ ꯆꯥꯡ ꯑꯗꯨꯗꯒꯤ ꯀꯦꯖꯤ 17,000 ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯈꯤꯕ ꯑꯁꯤꯁꯨ ꯔꯥꯖ꯭ꯌ ꯑꯁꯤꯅ ꯉꯥꯒꯤ ꯄꯣꯠꯊꯣꯛꯇ ꯃꯤꯄꯥꯜ ꯇꯥꯡꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯃꯠꯁ꯭ꯌ ꯁꯝꯄꯔꯗ ꯌꯣꯖꯅꯥ ꯌꯥꯎꯅ ꯑꯇꯣꯞꯄ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯈꯤꯕ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯉꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 4-5 ꯍꯥꯏꯕꯗꯤ COVID-19ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯗ ꯉꯥꯌꯣꯟꯕꯤ, ꯍꯩꯔꯥ ꯌꯣꯟꯕꯤ, ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯤꯁꯤꯡ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯗꯨꯅ ꯄꯣꯠꯁꯤꯠ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯨꯝꯁꯤ ꯆꯍꯤꯗꯤ ꯌꯥꯝꯅ ꯅꯤꯌꯣꯝ ꯑꯃ ꯆꯨꯝꯅ ꯍꯥꯏꯕꯗꯤ ꯁꯥꯟꯇꯤ ꯔꯛꯁꯥꯒꯤ ꯐꯤꯕꯝ ꯐꯔꯛꯄ, ꯀꯜꯆꯔꯦꯜ ꯑꯃꯗꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯌꯣꯟꯕꯤꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯏꯕꯦꯝꯆꯥ ꯀꯧꯕꯤ ꯅꯤꯡꯊꯧꯈꯣꯡ ꯕꯖꯥꯔꯗ ꯉꯥ ꯌꯣꯜꯂꯤꯕꯤ ꯉꯥꯌꯣꯟꯕꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯋꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯂꯥꯛꯄꯅꯦ꯫ ꯆꯥꯅ ꯊꯛꯅꯕꯒꯤ ꯉꯥꯁꯤ ꯌꯣꯟꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯕꯛꯁꯤ ꯇꯧꯖꯩ꯫ ꯑꯗꯨꯗꯨꯅ ꯆꯥꯛꯀꯧꯕ ꯍꯌꯦꯡꯅꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯄꯥꯎ ꯏ ꯂꯧꯅꯖꯔꯒ ꯑꯩꯈꯣꯏ ꯌꯣꯟꯕꯒꯤ ꯊꯧꯔꯝꯁꯦ ꯑꯗꯨꯝ ꯄꯥꯡꯊꯣꯛꯆꯩ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯈꯔ ꯆꯥꯡ ꯑꯃꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯣꯟꯕ ꯉꯝꯖꯩ꯫ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯩꯈꯣꯏ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯏ, ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯁꯨ ꯅꯨꯡꯉꯥꯏ꯫ ꯀꯨꯝꯁꯤ ꯆꯍꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯄꯥꯟꯕ, ꯁꯥꯟꯇꯤ ꯂꯩꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯁꯅꯨ꯫ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯗꯒꯤ ꯍꯧꯔꯗꯨꯅ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤ ꯁꯅꯥꯇꯟ ꯙꯔꯃ ꯆꯠꯄꯁꯤꯡꯅꯁꯨ ꯒꯣꯕꯔꯙꯟ ꯄꯨꯖꯥꯁꯨ ꯄꯥꯡꯊꯣꯛꯅꯩ꯫ ꯔꯥꯖ꯭ꯌꯁꯤꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯆꯔꯥꯡꯅꯕ ꯑꯃ ꯂꯩꯔꯨꯔꯒꯁꯨ ꯌꯥꯝꯅ ꯚꯥꯞ ꯇꯥꯔꯛꯄꯗꯒꯤ ꯃꯃꯤ ꯑꯃꯗꯤ ꯎꯕ ꯐꯪꯂꯦ꯫ ꯍꯟꯗꯛ ꯅꯦꯁꯅꯦꯜ ꯍꯦꯟꯂꯨꯝ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯁꯟꯅ ꯚꯥꯔꯠꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 85ꯗ ꯄꯤꯈꯠꯂꯗꯕ ꯄꯥꯏꯂꯣꯠ ꯄ꯭ꯔꯣꯖꯦꯛ ꯑꯃꯗ ꯕꯤꯁꯅꯨꯄꯨꯔ ꯖꯤꯂꯥꯒꯤ ꯋꯥꯍꯦꯡ ꯈꯨꯃꯟ ꯌꯥꯎꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯐꯤꯁꯥꯕꯤ ꯑꯃꯅ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯐꯤ ꯃꯆꯨ ꯁꯪꯕ, ꯐꯤꯁꯥꯀꯣꯜ, ꯐꯤꯁꯥꯐꯝ ꯑꯃꯗꯤ ꯂꯪꯅꯆꯤꯡꯕꯁꯨ ꯐꯪꯍꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯊꯧꯔꯥꯡ ꯑꯁꯤ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ ꯃꯁꯤꯅ ꯖꯤꯂꯥ ꯑꯁꯤꯒꯤ ꯐꯤꯁꯥꯕꯤꯁꯤꯡꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯤ꯫ ꯍꯧꯖꯤꯛ ꯖꯤꯂꯥ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯁꯤꯡ ꯂꯧꯔꯣꯛ ꯊꯥ ꯑꯣꯏꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯂꯧ ꯌꯩꯕꯒꯤ ꯑꯃꯗꯤ ꯂꯧ ꯈꯥꯎꯕꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯂꯧꯃꯤꯁꯤꯡ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯇꯝ ꯑꯣꯏꯔꯤ꯫